Arambai News Guwahati da Maithelon ki pau tabiriba singbu ihan hanu muktada chingangbam Susitra Ranina kurumjari. Huzing asigi samlappa mariba pau sing lobirase. Jayanta Barua khwaidigi chawba bilingual braille dictionary gi dama Guinness World Record Certificate phangkhre. Asumna ngarang Assam dasu nauna Guinness World Record ki certificate ama phangba ngamkhi. Certificate asi Assam ki Governor Gulab Chand Kataria, Guwahati University ki VC Professor Pratap Jyoti Hendik amadi Assam ki Minister Piyush Hazarika loinana saknaraba miyoi kaya gi mamangda khusinakhi. Assamese Dictionary Hamkos ki Braille version asi khwaidigi chawba bilingual Braille dictionary oina Guinness World Record ta chanba ngamkhibani. Asumna Hamkos ki Braille version asi Sadin Pratidin Group ki Chairman oriba Jayanta Barua gi wakhaldagi oirakhibani amadi mahakna publish tawbani. Hamkos ki Braille edition asida saruk taruk thokna habidi volume kunma thoida wahai lising maudraga chatruk nifu print tawri. Chaurakna lamai lising taraga chani humdra mapan pali amadi larigasi arumbana kilogram marfu dasmik nipan sino ne. Panbayaba amana Southeast Asia dasu masina ihan hanba Braille dictionary habidu oire. Hemchandra Baruana compile tawba Hamkos dictionary asi taramapan suba chahi chagi matamgi khwaidigi ariba Assamese dictionary singi manungda amani. Ngarang me ama Hemchandra Baruagi chamaga kuntaret suba laikitabgi thoronga iroinana Jayanta Baruana Guinness World Record ki certificate asi phangbangamki. Assam ki Chief Minister Dr. Himanta Biswa Sarmana haukiba April 13 da Yuda Laichuraba State asigi police personnel chahumuk voluntary retirement scheme VRS ki makada voluntary retirement piragani haikre. Hariba VRS asi ariba rule ne. Adubu mamangda amukta fawba state asida masi chanahan khitri. Hauzikti rule asigi matangda bideng thamlagani haina CM na makatana fongdorakhi. VRS ki masigi matungina makoi pension phangani adugi sumatakta voluntary retirement lorabagi matung police department ki ahangba phamsingda naharol sing apply tawgi khudong chaba pigani hairi. Guwahati ki residential complex amada Manipur dagi nupimacha ani jat bijat khaibagi China mayok nakre. April 13 gi numidang sarasigi Betkusi area da laiba residential colony amada thokiba thogdokni video adu viral oirakre. Nupi macha sing adugi wafam matungina headphone pansilaga isai taduna makoina chatlingai complex asigini haiba nupa amana makoigi mayokta chaingang horakhi. Common area da nakoina jagoi saba yaroi masidi common area ni nakoigi ka natte hairakibata natana it is Assam not your Manipur masi Assam ni nakoigi Manipur natte hainasu nupa asina yamnamak ratio loiba wahi wata sinaduna nupi macha ani asida chairak laurakhi haire. Nupi macha sing asida nupa khutpu amanasu makoida kaidoribano haina wahang pahong taurakhi haire. Thogdogasi matung Gorchuk police station da numidang adumakta da case ama file tawkre loinana police su mapamadu da laktuna thigumba chathaki haire. Maragasida video adu da law khongkiwa apurba barwa ko nupa adu phare haina police na khanghalakle. Ngasi me ani dagi Kamrup Metro District Administration da e-office module chatna ba hauragani. Maramaduna micham yam amadi stakeholders singna makogi petition amadi prayer sing digital format ki dedicated email ID gi kuthangda thabiraknaba administration na haizarakle loinana Kamrup Metro gi DC na e-office mode ta ngaktuna chatkadaba standard operating procedure SOP sing su issue torakre. Manipuri Sahitya Parishad Assam Lakipur District Committee na sinduna Manipuri Medium School sing phagathanaba khanaba amadi taramna okpa thorom ama punna Kasar Joypur Mayai Lekai gi community hall da pangthokre. Thorom aduda Yumnam Nadia Chan President Parishad Lakipur District Committee Dr. KN Chan Member Manipuri Language Advisory Board Sahitya Academy New Delhi Moirangthem Gaurahari President Parishad Joypur Kamranga Branch Ngangom Baba Macha Aiba Athokpam Iboton Headmaster A Kirti Memorial High School Amadi Lukram Nil Chandrana Mathang Sitna Mifam Mapu Athoiba Mithung Amadi Ikai Kumnaba Mithung Singoina Daisa Famki
ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯊꯧꯔꯝ ꯍꯧꯗꯣꯛꯂꯕꯒꯤ ꯃꯇꯨꯡ ꯌꯨꯝꯅꯥꯝ ꯕꯤꯔ ꯀꯨꯃꯥꯔꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯔꯣꯜ ꯊꯝꯈꯤ ꯁꯃꯥꯖ ꯁꯦꯕꯛ ꯑꯃꯗꯤ ꯑꯏꯕꯤꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯗꯣꯛꯇꯔ KN ꯆꯥꯟ ꯃꯦꯝꯕꯔ MLAB ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯀꯥꯡꯉꯕꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯃꯥꯖ ꯁꯦꯕꯛ ꯂꯧꯈꯥꯝ ꯅꯟꯗꯀꯨꯃꯥꯔ ꯂꯩꯃ ꯂꯤꯇꯔꯦꯔꯤ ꯒꯣꯜꯗ ꯃꯦꯗꯜ ꯆꯥꯡꯈ꯭ꯔꯃꯌꯨꯝ ꯕꯤꯗꯤꯠ ꯀꯨꯃꯥꯔ ꯏꯉꯨꯗꯝ ꯑꯇꯣꯜꯃꯨ ꯑꯃꯨꯕꯤ ꯗꯦꯕꯤ ꯃꯦꯃꯣꯔꯤꯌꯜ ꯀꯦꯁ ꯑꯦꯋꯥꯔꯗ ꯊꯣꯛꯆꯣꯝ ꯑꯟꯖꯅꯥ ꯍꯦꯃꯥꯕꯇꯤ ꯂꯤꯇꯔꯦꯔꯤ ꯒꯣꯜꯗ ꯃꯦꯗꯜꯅꯆꯤꯡꯕꯅꯤ ꯉꯥꯉꯣꯝ ꯕꯁꯟꯇ ꯀꯨꯃꯥꯔ VP MSPA ꯑꯃꯗꯤ ꯀꯩꯁꯥꯝ ꯆꯝꯄꯂꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ MSPAꯅ ꯑꯈꯟꯅꯕ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯈꯤ ꯑꯔꯣꯏꯕꯗ ꯇꯣꯅꯥꯝꯕꯝ ꯔꯣꯕꯤꯟꯗ꯭ꯔꯅ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯗꯨꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯈꯤ Lakhipur Assembly ki Singerbon Part 4 Dologram Thaubalda Community Coordination Committee Assam gi mifam ama Mohammad Amushna gi mayumda Mohammad Haji Kulam Sahid na mifam apoiduna Mitai Yamadi Mitai Pangal Punna Khut Paminaduna Chatminasi Apunbana Pangal ni Aikoi Thabak Oina Utlasi Chinga Khut Kamanarasi Habagi mifam ama phamkre mifam aduda Mohammad Dema Khan Ingudam Nilvir Mohammad Fayaz Chaudhuri Ahibam Harimani Thongauzam Ton Singh Mohammad Rahim Athas Sahejamal Chaudhuri Amadi Taurangbam Nogena Chingbana Wangangki Committee ki President Ningombam Ranjit Nasu Mifamda Saruk Yakiba Pangal Ichilinau Singh Yauna Mayamgi Mafamda Mitay Amadi Mitay Pangal Kudimakna Jat Aniasibu Nungsinana Hingminanabagi Hotnajariba Committee Asibu Nungsibiu Sogatpiu Haizaraki Haina Convener Konthauzam Navachandrana Pawi Kuthangda Kangalakle Numit Nini Chupna Habadi Sajibu Sports Meet English Ingini Kulhumdoi First Sanasam Bilachowa Memorial All Jaribon Sports Academy Haila Gandhina Sinlangduna Pangthokre April Kumapanda Hogdokpoina Sanasam Lokendra Advisor na Filal Chinkhatki Khaidem Joy Kumar Yengkhom Chandrajit Dr. Laishram Raj Kumar Amadi Hozaidagi Lakiba Thangzam Ingensu Thoromaduda Saruk Yaki High Jump Long Jump Half Marathon Amadi Football 5-a-side Boys and Girls na Chingba Yauki Sports Midadunda Jaribon Kaktanatana Hozai Amadi Kasardagi Sanaroi Singsu Saruk Yaraki April Kuntra closing ceremony da Laishram Robindrana Mifam Mapu Aduga Sanasam Lokendra Chongtham Babuton Laishram Khogendra Hawum Vivas Konsam Noni Babu Nongthombam Vishwajit Yengkhom Chandrajit Khaidem Joy Kumar na Chingbana Presidium members sing oiki loinana sanabagi lamda takpi tambiriba sing Thangzam Ongvi Vidumukhi Sepak Takraw Kayan Paibam Vidyavan Hockey Konsam Rabindra Futsal Loinana Dr. Laishram Rajkumar Taekwondo Tasu Ikai Khumnaba Utki Amadi Sanasam Vilasna Thagat Wai Phongduki Haina General Secretary Konsam Rabindrana Thadorok Pachirol Amana Khangalakle Hauzik Manipuri Pauta Haukiba April Kunmapan Ginumidangda Churachanpurgi Thingamphoi Meitei Lekaida Yamnamak Thoi Usittaba Manba Maongda Ibudo Pakhangbagi Laisang Ama Masak Khangdaba Atopa Puruki Mioi Kunmuk Laklaga Laisang Thugairamba Amadi Salai Tarit Ki Firal Segairamba Sinachingba Kaya Ama Jatharamba Aduda Sunatana Masi Imphal Nate Lamkani Swaida Tauba Yaroi Haiba Henjinba Libak Macha Tadaba Pitribigi Mapam Amatada Chatnadaba Maongda Torokiba Thawongbu KKL Kanglipak Kanba Loop Manipur na Awang Batakta Kanna Kandem Torakli Amadi Masi Pibam Amatada Compromise Toba Ngamloisu Hairakli Hariba Yamnamak Laibak Tiba Todogaduda Imungadugi Ahalaman Amadi Angang Singda Gihalamba Adubusu Yamnamak Pangdabagi Thawongni Hairakli Supreme Court na handak thokiba order amagi matungina hariba thong asigi matangda sumoto case ama khudakta Sisipur police na lokhatkadabani aduga chenariba sing maralgi matungina matik chaba cherak pigadabani so hairakli karigumba masida police ki oiba mitengda yenglaga case asi namsin khiba taragadi micham miyamga loinana akanba khongjang changsilagani hainasu lubasina hairakli thodo asida chenariba miyoi sing Leibak Miyam Khangna Mitaida Lale Haizarakadabani Amadi Laisangasi Nona Hanagi Moongda Semgadabani Amadi Salai Tarit Ki Firal Nona Amuk Chinkhatkadabani Haina Secretary General Luangcha
yu ngamkhai ngakpana thadorokpa chirol amana khanghalakli. Haukiba April 18 Progressive Writers Association Manipurgi Irabod Bhavan Complex Roop Mahal Tank Imphal da State Conference pangthokibaga loidana lubasigi mana phanglakpa member singbu okpa anoba member singi minglaw thokpa sel thungi hisab pathokpa amadi sering saidinabna chingba thoram sing mathang pangthokre. President Rajkumari Nirmalana thoramapu oikhi aduga saidin mapuna Rajendra Okramna oikhi. Joint Secretary Sovita Sawamna General Secretary gi report pathoki. Amadi Englishingani kulhumdoi kuntaruk faubagi nauna pham pugadabasing manungda President oina Ibosana Khuman Vice President oina Nirmala Rajkumari amadi Secretary oina Sovita Sawamna chingbagi mingsu yaure. JN Manipur Dance Academy Imphal na Sinduna Academy asigi Open Year Theatre da certificate yenthokpagi thoram hokiba April 18 da pangthokre. Thoram aduda Governor Academy asigi Chairperson suwariba Anusuya Wikina Chief Guest amadi Chairman Chorus Repertory Dr. Ratan Thiamna preside tauki. Certificate fangkiba singdi Ningthozam Anupamada Sabita Ben Mehta Gold Medal amadi Khukhu Sarkar Gold Medal Khumukcham Sandhyada Laurembam Tombi Gold Medal amadi Oinam Madan Mohanda Rajipal Gold Medal piduna kai khumnaba utki. Academy asigi mahairoi guru amadi artist singna puthokpa choreographic work natambakta miyam mangda khudol tamki. Academy asigi director Pukhrambam Vilasna taramna opagi warol thamki. Thado Students Association General Headquarters Haukib Wing Imphal Isna Thadorokpa Cherolamagi Matungina Mizo Zirlai Pawil General Headquarters na Haukib April Kuntrada Manipurda N Biren Singh na Luchingba Manipurda Paliba BJP Lengaki Matakta Hunduna Nganglakiba Dugi Matakta Kanna Yaningdaba Fongdorakli. State Lengak na Native Tribe Sing Makoigi Mayumdagi Eviction Tauri Adubu Ngasi Masi Michang Sanga Naina Toba Nate Wetland Protected Forest Wildlife Sanctuary Amadi Reserve Forest Sing Kananabagi Kongjang Sinduna Laklibani Haidi. Nauna Reserve Amadi Protected Forest Lakthokiba Laite Manipur Amadi Mizoramda Inner Line Permit ILP Chatnariba Sigi Matangdadi Madubu Chatnahanba Habasi State Lengak Animaki Mathoni Marup Mapang Imung Manung Amadi Mari Matagi Yengduna ILP Komthok Hanba Kidongaida Yaroi Maramdi Masina State Sing Asigi Leihau Chasing Ngak Senduna Thamlibani. Sangai Ethnic Park Moirangda Mizo Tribe Singyoina N Biren Luchingba Manipur Lengakna Sariba Mizo Ethnic Hut Asina CM na Mizo Sing Nungsibagi Mayek Laraba Kudamni. Manipur Lengakna Jo family gi members singbu eviction toba pami haina Mizoram gi Apex Students Organization MZP General Headquarter na lana thazaribasi chumde maramaduna Mizoram da Manipuri Maitei singda karigumba ama hek thoklakpada madugi thogdang aikoina puroi haina claim toribasi handokadabani maramdi masida akhanaba ethnic group amada lana uhanbagi maong yauri madu MZP ki oina oihaningde. Thado Students Association General Headquarter Manipur Lariba Jo Miyamda Jackson Bamiding Thamliba Adubudi Thagatchari Hainasu Lubasina Makatana Fongorakli. JCILPS ki apun bakhongbu amagaloyana numidini ki khongchet ta Imphal dagi Jiribam da laktuna Manipur gi mapandagi train tongduna changlakpa miyoi sing ILP pass dingthina niyam chumna piraga changlakpra haiduna Jiribam dagi khongsang fawbada koina chatuna ngarang yengsinkhre. Khongcheladuda Chingkhai Luangcha Khairuddin Saha Moizing Mayum TH Sarat Chandra amadi KC Romeo Co-Conveners JCILPS Marina Luchingduna Jiribam Branch ki yauna apunba miyoi niphumathoina yengsin khongchet aduda sarukiyaki. Masina apunba miyamgi oiba mifam ama Jiribamda pangthoklagani. Aroibada ngasigi tentakpa maroiba pau khara. Assam ki Karbi Anglong District ki Hauraghat constituency dagi hanigi BJP ki legislator Joyram England BJP thadokre ningsing bayai mahak Karbi Anglong da ihan hana BJP changkiba luchingbani.
Guwahati Elvis Ali Hazarika Madi Kolkata Rimo Sahana Brahmaputra Turelda Leptana Pung Tarani Thoi Iroiduna Assam Book of Records Ta Chankre. Assam Tourism Minister na Guwahati amadi Dibrugarh gi marakta ahanba paigadoriba Fly Big Flight flag off tawkhre aduga Guwahati Silchar flight na lakliba May 15 dagi hawragani hairi. Assam Police Channel Koba official YouTube channel ama Assam Police na launch tawkhre masi miyam amadi police anigi marakta hena apaba mari thamnanabagi pandamdani hairi. Assam gi college sing National Education Policy ki matangda Hana degree program da chahi ahum changlambadu undergraduate program da chahi mari da changhallagani hairi. APSC gi combined competitive examination lakliba July 9 tarada pangthoklagani lauthokre. Mizoram University gi manga suva vice chancellor oina Assamese macha professor Divankar Chandra Dekkahana ngarangdagi phampuba hawkre. North Frontier Railway na Guwahati Kolkata amadi Agartala Kolkata gi marakta special train gi periodic service sangdokhankre. Guwahati da commercial LPG cylinder gi mamal cylinder amada lupa chamaga humbudra mathoi hanthahankre. Karbi Anglong gi manung hanjina leiba khun kharada ningtamba phanglabagi chahi humdra manga gi matung ihan hanboina makhoi gi yumsingda electric connection tawkhre. Manipur ki chingi district sing da lairiba lenga ki school sing da quality education puraknaba All Naga Students Association Manipur Ansam na akanba wakat thangalakli. Lenga ki makhada laiba high school amadi higher secondary school sing da khudaktagi lengak na akanba meeting thamnabasu hairakli. Awang nongpoki Nagalu chingba singi manungda masak naiba ama oiramba Manipur dagi Athon Abonmai mihat kamari leidana miyoi nipangi masak maming piraduna NIN na wanted laukthoracre. Miyoi nipan asigi manungda amamamgi maramda details piba ngamba misakta lupa lakh ani pigani laukthokre. Arunachal Pradesh tagi Gujarat tamna kilometer lising ahum hena samu kun kangfal lambida pubagi mayokta Center for Research on Animal Right na thangalakiba wakat amaga marilinana lagliba May 12 Supreme Court hearing chatharakani. Keraven Nifumapanda hariba samusing asi puduna chatkipani. Mizoram da chaliba chahi asigi January thadagi April fawada dengue case chamaga nifu ma humdoi phangbangam ki. Terror group sinai habagi matangda center na messenger app taramari ngarang ban tawkhre. Thabak narakpadagi donor minister G Kishan Reddy Delhi AIMS ki critical cardiac unit CCU da admit tawkhre. Satwik amasung Chirag na badminton Asia Championship ta India gi oina ahanba men's double gold medal lawang amlakre. Indian origin Google gi CEO Sundar Pichai da Google na Englishingani kunithoi da salary oina lupa crore lisingamaga chanipan yankhaimari piki hairi. Ngarang May amada thadorkiba user safety monthly report ta hokiba March thada Indian lakh nifutaret handbagi WhatsApp account ban tawki haina messaging platform asina hairakle. Hokiba pung kunmari sida India da COVID ki anoba case lising mari ga chani marfunithoi pangki lising taruk subna kuntra taret na naba phaki. Hozik India da active case lising niput taret ka chani niputaruk lairi. Chahi kunmathoi suraba miyoy ama khanghaudana asaba khangda tasinbadagi maina chaktuna sikre. Kudo World Cup English ini kulhumdoi lakliba May 9 kunmanga fawba Tokyo Japan da pangthoklagani. Arunachal Pradesh dagi tar takina India gi mahut senduna luchingduna chatkadari. Masagi chahi niputaruk subata ngariba nahawriba Master Chef Australia gi Judge John Frilo laikidre. Mahak laikidabagi maram chap chaba khangba ngamdre. Amade Thailand gi tourist destination amoriba Pattaya da Indian tourist marfuhumdoi jwar sanabagi maralda jail yokre. Ngasi gay na di Arambai News Guwahati da Miktilon gi pau sandok chaba matang sa loisinjabaga loinana tabiriba singbo amakaso hana kurumjari.